Akasmani Imphal, Nayani Devi ne pau pajari, ahanbada maru oiba pau. Manipurda pung kunmari da COVID ki anaba jamri marpuda mapan naba paduna discharge tau kibaga loinana naba parapkoi ki jang zada marphumari da pink au humanga yaure. Pradhanmantri na hari Bharat na malembu imani haina khanduna leibak lehau kanna pau honabada maru oiba meeting jangli. Amasung Delhi gi emstang ngasidagi chai hitaruk tagi tarani thoi phawi manung daleba angang chingi ko vaccine technical trial gi recruitment hauragani. Raja Kharada lockdown ge athingba sing komthoknaraba so COVID-19 laitat ki akiba leiriba maramna miyamna cheksin bagi watpagi thong sing tokpinaba haijari yariba makhai yumdagi chathoktana leibiyu tangai phadana chathoklabadi face mask upiyu phutaruki social distancing thambiyu maimit amadi khut chatoina hamdoktuna tarutana na thambiyu suksoi soidana vaccine kapthokpiyu COVID ka mari lainaba pau singi dama National Helpline Number 011-2397-8046 natraga 1075 ta phone tawbiba yagani. COVID-19 dagi ngak thoknaba tangai phadaba chana kangnun chingangna chatpinaba SDPO singjamai Lakshmi Thingbai jamna appeal tawraduna hai. Miyambu Lakshmi Thingbai jamna khurumzari. Nungsi-zaraba irai-chasing tamthiraba COVID-19 laichattagi kannanabagidamag aikhoi amuk hanna cheksinbagi fireb lauminarasi. COVID ki vaccine soidana kapthokpiyu, face mask soidana upiyu, mi amaga gi marakta futtaruk lapna leibiyu. Hand sanitizer sizinabiyu, hand wash natraga sapon sizinaduna khutsa sengna hambiyu. Laichat asidagi ngakthoknaba matam-matamgi laingakna piba tangai fadaba chatna kanglon sing aikhoi khudingmakna ngakna chatminasi Jackson bahaibasana laichat asi changhandanabagi khwaidagi faraba pambaini miyambu amukka hanna khurumzari Hauji mapung oiba pau Manipurda haukiba pung kunmari da COVID ke anoba case samri yang khaima pan thengna baga loinana apunba positive case ki masing lising humpu chahum tarama thoi sure Raja ki COVID-19 command control room nangarang thopa cherol amada hai COVID ke sample punna lising manga chani yang khai tare test tawbada mioi chamri yang khaima pan positive obe thengna khibani Ngarangi oina positive oibagi chang chada 9.8 ni hairiba matam asigi manungda COVID positive oiba mioi tara taruk sikhibaga loinana sikhiba migi masing chamapan marphudra chure Imphal airport ngarang passenger yang kahum doi test tawbada mioi ma COVID-19 positive oiba thengna khi Marak asida tha sigi tarani thoida Air India gi AI 889 flight ki row 16 dagi 22 phawada tongduna Imphal da lakhiba passenger singna COVID command control room ki telephone number 1800-345-3818 natraga Marilenaba district surveillance officer singa pau phongnanaba hairi COVID-19 laichatna singnarapa khudimak thengnanaba sarkarna paikhatpa yaba thabak sing paikhatli laina asidagi ngakthoknabagi khwaidagi maruoiba thawong amadi miyamda achumba pawning thina khanganbaga loinana haksel amasung yai phayumbal mantraloina piba sexual thawrang sing adu mapung phana ngakna chatpa haibasini laichat aji thengnanaba paikhatpa thawrangi saruk ama oina kendra amadi rajya sarkar singna miyamna hanglapa COVID-19 ga mari leinaba wahang singi pakhum-pina bagidamak helpline number sing dokle Women and Child Development Mantralogi Child Helpline Number 1098 Social Justice and Empowerment Mantralogi Senior Citizens Helpline Number 14567 Amasung Psychological Support Helpline Number 08046110007 ni Raijagi Helpline Number na 0385-241-1668 Amasung 1800-3453-818 ni Tabiriba Pawasi Akasbani Imphal dagini Pradhanmantri Narendra Modi na hairi Bharatna laibak laihau kannaba honabada matam chupada maruoiba miyeng changli amasung senglaba malem asibu imani haina khalli
United Nations ki leibak lei hau mangsilakpa leikang lau olakpa amasung ikang tholakpaga mari leinana virtual oina pangthokiba awangba thaki miphamda wangangbada Pradhan Mantri na hai Bharat na leibak lei hau mangsilakpagi waphambu malemgi thakta pukhatuna masi kannaba hwanabada mangjil thaba thodang lauri Sri Modi na hai haukiba jehi tara asida leibak asigi umangi saruk hectar lakh 30 rom hengat halle Mahangna hai masina leibak asigi apunba lamgi saruk mari thokpagi amadi umangi saruk oi halle leibak le hau mangsilakpagi khudong thiba asi malemgi leibak singi saruk ohum thokpagi anida mayoknari haina su Pradhan Mantri na hai ki Delhi gi All India Institute of Medical Sciences AIMS na jahi taruk tagi tarani thoi phawi manungda leba angang singda ngasidagi Covaxin gi technical trials athanabagi recruitment hauragani masigi matungda jahi ani dagi taruk phawada leba angang singi amuk hawgani Bharat Biotech ki vaccine asi angang singda su chanabra haibagi trial AIMS Patna dadi hanana hawkhrabani Laibak asina COVID-19 laichat thengnabada hena kankhat hanabagi dama angang singda laina sinabagi mawong yengsinaba National Expert Group amasu sengkhre Imphal da ngasi phongba pauche singi maru oba pau singi dama hauji Wahengbam Washington leire Washington Thagathari Nayani COVID ki pauna ngasi su Imphal da phongba pauche singi maru oba pau oiri Sangai Express Manipuri da pungkun marida COVID positive oiba miyoi tarataruk sikhiba Shamri Yankhi Mapal positive Oikiba Aduga Shamri Marfudra Mapalna Naba Pakibagi Pau Shaw na headline Toduna Pongli. Pongna Pamda Nimit Kunmapan Negi Tungda Shamri Humpugi Makada Haitarakle Pungkun Marida Shamri Yankhi Mapal positive Oiki Tarataruk Laikide Haina Ahan headline Piri. Irei Pakta Mioi Tarataruk Shiduna COVID na Shiba Lisingama Yorkadore Positive case lising humpuhen kre recovery na lising yankay yaw kre Isel Express ta COVID laisat na miyoy tarataruk sihan kre miyoy lising mga sani yankay taret test tawbada samri yankay mapal positive koire aduga nahalugi thogdang dana miyoy samri yankay mapal positive koire samri mar phudra mapal discharge tawkre tarataruk laikidre active case ke masing lising nipan samri nipu humdoy lairi haina headline piri Morning Belda Jun Amadagi Raijashida Kwaidagi Hantaba Changda Ngarang Mioi Shamri Yankhi Mapal positive Koikiba Tarataruk Shikibagi Pau Ahanba headline the Fongli People's Chronicle da Test Tobagi Chang Tatharakle Sibagi Chang Wangli Raijagi Apunba positive case ki masing lising humpu hele haina chaw na headline amakak piri Sangai Express English edition namasung Imphal Free Press da COVID-19 ge anauba variant Delta Plus Bharat ta thengnabagi pau headline oina phongli Private health sector su approve tawre vaccine pirak lagani haiba Dr. W gi wafam su headline pau gi headline pau ama oiri Rajniti oiba pauda North East ki in charge puriba BJP gi National General Secretary Ajay Jaimalna Mukhyamantri unakre tha asigi manungda BJP Manipur Pradesh ki anauba president ama hapkodori haiba pauna pongna phomgi ani subai headline da phongli aduga Irei Paktadi BJP Manipur ki President ki chapchaba khangba ngamdri party ki MLA amadi organization di marakta tanari haina headline da phongli Naharul ki thogdangda CM na khangan khibagi matung ina DCM amadi SP na barak amasung irang thonggi phibam yangshin khre haiba pauna headline piri COVID-19 laisat lakpadagi imung puramba phisabi sing sinai pham kana khidre Manipuri khungangi economy tu khidanaba lenga kya kanbam iyang changba tangai phadre haibasina chanale paki ahanba headline pau oiri pausi singi ahanba lamai da phongnariba panbaya ba pau kharadi amukona sinduna protest day gi thoram pangthokiba speaker khemchana rimsta oxygen cylinder dan tawkiba senapati da hu sian ba chengum charu badagi nupi amasi kiba world Blood Donors Day gi thoram pangthok khibana singba panbayai Nayani Thagachari Washington Loisilakpada COVID-19 dagi ngak thoknaba face mask sopa phutaruk lapna na leiba khutsa madi mai mitaru tanana thamba haiba achamba thong ohum singang chatpinaba amukana ningsingjari aroiba da maruiba pau amuana Manipur da pungkun marida COVID ke anaba samri marphudra na mapan naba paduna discharge tawkhibaga loinana naba pharapagi chang chada marphumari 10.3 yaure
प्रधानमंत्री ना हाइरी भारत ना मालेम्बु इमानी हाइना खंदुना लेबाक लहाव कन्नबा होनबदा मरुओइबा मीटिंग चंगली अमसुंग दिल्ली की एम्स ता ngasiदगी चाही 3-12 फावई मनुंगदा लेबा अंगांगसिंगी कोभाक्सिन टेक्निकल ट्रायल की रिक्रूटमेंट होगदनी पाउ